Chahi asigi July thada Mumbai da Mixed Martial Arts Federation of India na sinduna pangthukiba MMA FI International and National Contender Fighter Sanagita Kaman LOURAKLABA Homeshori Khaidembu Okpagi Thoramama Imphal West ki Lamdeng da Leiba Mahaki Sangai da pangthokre Taramna Opagi Thoramaduda Saknairaba film artist RK Somarendra MMA coach Frank Nandaibam MMA gi official kya amadi player kya na sarukya ke Homeshori Khaidem na hai nupi ni haiduna sanabada imung manung na athingba pirabasu lona MMA gi coach Nandaibam Frank ki makhada sanaba horake mathang medal lorakpadagi imung manung khanglakhe masana laukumduna tanjaba senfamna lairik tamba amadi MMA sanabada thadakhe makhatana achoba championship kyada medal lona bohonagani haina phongdokhe Ngasi Faobagi Oina Leingakki Maikeidagi MMA bu Masak Khangbidri International da medal kya LOURAKLABASU Ngasi FAOBA MATENG AMATA FANGDR imung manung su nungai yaifaba natabana kyam kuina sanaba ngamkikadagi haibadidi wahang ama ori adubu hek ngamliba makaidi honakigani haina phongdokhe First in the MMA Pusalaki Sir Frank Nahambo or a me in a Kang Padagizo. The Hojipoju Makatana, Sarnazu, Okoi Manipurida, Lara Masang Atani Haidana, Okoi Manipurida game, Semana, Pang to a signer by Haidana Mitolaga. Ado Ahamba the day state level in a low way, Aduga, Signer season 1, Dana, Nesnen, Signer season 2, Nesnen, a gold, Dumloje, Aduga, Matangdam, Haryana, the Sale, Haryana, Sapu, the A might Adu halakwa matamda mu China season 5 sida ai adu show dum go lawje adu handak Mumbai 2022 handak kisu ai handak chapajida go lawjare staruk lak thobu matamda manga dum lawjare asibo 2017 daina 2022 bok sanak pajida Frank Nandaibam na lamdamasigi player sing mai paklaba matamda takpi tambirakiba oza kauthopa kya thoi adubu nauna masin tumkhalakliba Homeshori Khaidemdi mahaki performance ta top pa sanabada haithoi singthoi bata natana discipline leiba oza guru Masak Khangba player amani adubu luribadi mahaki imung manunggi leita lairana sanabagi lam asida kyam sangna chatkani haibagi mipaiba lei haina phongdokhe sanaroi haibasimak ayambana Leita Lairana Ayambani, Sanaroi Kyabu, Ngalingaidagi Mateng Pangbiduna, Makong Sombiba Haibasi, Sport Amadi Culture na Malemda Saktakliba Manipur Dadi Tayonabane. Case fight asi henna chakwa nabagi damak Manipur da championship ama athubada pangthoklagani haina makhataki. Lekai da leriba khoigi potential leriba fighters amadi players singse kitang moi se yengbiraga moi habidi financially mak natraga su khoigi sponsors kanu taraga moi se push to biraga di henna mayamama nisana chasal iba nona tumba iba mayam sidegi kanbagi pambayim su oigani plus aduga talented leriba ngang singse masi mutkhiudagi khoi kanbang ngamgadra haibagi ai